अहनबदा हौजु फावबगी मरोइबा पाउ पिजरे मोइरांग खोमदगिना ककवा फावबगी मनुंगदा लैबा फुटपाथ सिंगदा आइन कायना लम खोपसिलंबा सिंग तकथोक्रे खुरुमजरे Am-Istv पाउ मिरिंग ताबिरिबा पुनमकपु तरामनोक चुरे हौजु फावबगी मरोइबा पाउ सिंग मियामदा पिजरे Deputy Commissioner Imphal West na manung chanalaiba mafam singda lairiba maruoiba footpath singda ain kaina sajilamba pasilamba works of dukana singba sing JCB sizinaduna lauthokpa makha satharakpa oina ngasisu moirang khomdagi na kakwa fawda laiba singda Imphal West District Administration and Revenue Department amasung Security Force ka kusam naduna footpath ta niyam kaina sajilamba khandok lamba yum sabagi paisinduna thamlamba nung laingoi check uwa na chingba kaya JCB sizinaduna takthoke District Administration की मियोय सिंह रेवेन्यू डिपार्टमेंट की मियोय सिंह यावना मसिंग यामलबा मणिपुर पुलिस अमदी CRPF पर्सनल सिंगना ngak senduna eviction adu chathake eviction adu ka mari lenna district administration Imphal West की ADM Jadumani na eviction asi tawdringai da mamang da footpath niyam kaina sajiliba sing asi mapu masa masa na lauthokna na ba notice kaya rak pikre adubu madugi ona tainabada nongma nongma gi footpath sajinba hotel formjin ba dukal formjin ba masung pochai kaya pashin ba nongma nongma gi hangalakpadagi eviction asi miyangi yaifana na ba khalaga tawbuni haina phongdoki mahakna makhatana miyamna sathok chasin tawriba footpath singda niyam kaina tawriba sing asi aina yadabata natana masina miyamda khudong chadaba kaya thogalle eviction asi tawraba matungda miyamna footpath ta amuk hanna ain kaina karigumba thabak tawbiganu phongdokpaga loinana Imphal West District manungda lairiba maruiba footpath singda niyam kaina sajileba sing masa masana lauthok pinasu appeal tawki building owners and now I'm going to tell you about that with the photo picking up and I think very and when the very well see road median the key when you get check Sauraga and but Yam so good thing that I ba owners in very lane with thing to the Talan so when Makyo in under Kanda the drive in Satari Maitei Irul Yek Loina Silon Apunbal Luf Milan Hojai Panana Sindrungasi Hojai Bisnupur Kunda Maitei Mek Tambi Takpi Bagi Tauramama Haudokre Tharamaduda Loitongbam Prem Kumar Seram Herajit President Milan Assam Sinam Thonglen General Secretary Milan Hojai Panana President Chief Guest of Honor Oina Dais the Funky Tharam Lunana Tauramadu Hodoki, as the Pangtoki bat Torangamari Lenana Seram Herajit na Haikibada, Aikoi Assam Dangasidi Lon Amasung Mayekna Assam Sarkana Achoba Fidama Pirakpasida Aikoi Pun Magna Tawayaun Hazinba Tamsinba Matotare Aduna Aikoi Mayek Asi Mayamna Tamsinduna Aikoi Lon Amasung Mayek Sakana Bahona Minisi Haike Nasigi Takpi Tambibagi Tauramadu Rina Singhana Takpiki Loshinboina Milan Hozai Panagi Vice President Haubijam Soniana Aikoina Aikoigi loan yek sakhat hanba haibasi aikoi pungno maki tawfudraba thogdang ni haiki aduna aikoina honoriba sida mayamna support tobiu haina su phongdoki Kaisam Damru Indian Information Service ki senior grade ta All India gi oina khanbada yaukre All India gi oina senior grade of Indian Information Service in Ministry of Information and Broadcasting conducted by Union Public Service Commission gi post kun khanbagi manungda Kaisam Damruna banga super rank phangba ngamduna post asigidama khalakibani Indian Information Service Officer asi Government of India gi media manager oina oiribani officers singasina government amasung miyam ani ki marakta government policy scheme sing khanghan batana policy sing adugi maru oina feedback lorga scheme sing hena mai fakhan bada maru oiba thaudang loribani Kaisam Damru hoje Nagpur da based over Indian Bureau of Mines ki assistant editor gi thaupuri bani Mahak Union Public Service Commission in 2023 the loba exam aduda ahanba rank fangduna Indian Bureau of Mines Ministry of Mines ki assistant editor oibangam kibani Kaisam Damru Imphal East District ki Wangkai Ningthempukri mapaldagi Kaisam Ibohol amasung Siprarani Das ki machanupani Mahak University of Delhi dagi BSc Honors 2015 da loiraba matungda Manipur University dagi 2019 da Master of Mass Communication tambaloi ki People's Chronicles da sub editor chahi hum oram ki Nagaland da laiba St Joseph University da assistant professor oina chahi ani puram ki Am-Istv network da chahi hum Kanglaipak ki mani program ge anchor oina chahi hum thabak puram ki UPSC na laukiba interview du da apiba mark adugi manungda mark humpugo manga phangbangam ki hairi
Hauzik Pau Gamarthana Atendra break Amalozari. Offer. Canberra Industries Thamabun Masnam Lekai opposite DM College the Labana July Tramati Kunanga for Yam Chorba offer on Pizari. Maduri, school bag and labor bag and half chicken Yamadi bag and labor 20% off Pizari. Mianasu and a Kangaraba can back to school, college, seminar, workshop, sports, airbag, traveling bag rank on a Chimbalwina Pangigani Luina, school singing oil upon my uniforms to Pangigani. Amazon uniform Kurimaki Apam design the customized order to Yagani. Free plastic surgery consultation camp at Caesar Hospitals, Langos from 12 to 19 July 2025 in observation of National Plastic Surgery Day 15 July. Patients with congenital defect, burn and trauma injuries, post-burn defects, cancer reconstruction, etc. may avail the facilities. For details, please contact 9007 9007 94 or 9611 609611. Honglakliba punsigi lambi sida araiba chaba yaba makhai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti. Khudingmak sibu ngakthokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Chahini fuhena babina haiba maming asina anala yengilamda thazaba quality leiba amadi cheksin na honabagi kudam oiduna lakli diagnostic tagi horaga multi speciality hospital amadi cancer care fawbada babina na mangzil thaduna lakli hojika muk makhata na changsilaktuna mayamgi mafamda kudol tamjari babina Institute of Nursing Manipur Nursing Council nasu recognize tawraba matam ga chunarba classroom advanced lab sing leijeri babina multi specialty hospital amadi AOI babina specialty hospital da clinical training fangbiyo expert faculty nupa amasung nupi gi tokhai ba hostel sel yamna changdana babina hospital amadi khongbu oireba institute sing da thabak tawbagi khudong jaba su pizari hauzik admission haujare sukna tagi sit nipu khaktani ahan balak bada khudong saba pijagani babina Institute of Nursing nurturing care inspiring growth Sajiwa Zel Road Khabai Soi Imphal East. Soccer company gi crown maker real chahi yankhai suraba soccer company gi crown maker real hauzik market ta phangbiragani mahaw yamna leiba pisu yam chawba crown maker real saman mayam su mahaw yengbiu crown maker real Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Breaking matungda mayamba mukahana taram lokchari luina namakata ba pau pizari Satkiba hing nongyai da kan mamong da nong chubadagi none district ki manung chanba khopum tampakta ising isaw gi awaba mayoknare nong kana chubaduna khopum dam pathorakna dam adugi akoibada leiba yum khara thumjin khre lofung kaya ising thumjin khre ichaw asina khopum tampaki miyoi kya da chawna sai thengpire mafong khara da jingning khaire electric pole kaya tubadagi mai phangdre sa san khara asiana yaure hauzik fawgi di mi asok apandi yaudri Sui na song na bam the por si tan ngan na bam he cái đó đại gang ni je ha the wonderful khapum dam tab dik ising se dam khapum dam gi ising se overflow oiba danger point digi meter ama hengale ase ogi lebenda wang na sakre ase sahi asuk jam manung da ngasina ihen hele khoi nung sa thi ba lei khre dam se ado achaw asang sing na khra yeng se lega khra water resource department da khanghan jari maram di khabum dam se ising se overflow or degi makha da sun law loina thum ding khre achina ai khoi department mai kai degi nung sa thi ba pokre ache department da mari laina ba officer mayam sina water resource department asina khara yeng sin biu haina khabum dam dagi lot mohori thai khoi mai na pukhat chari
ngasi Manipuri Women Literary and Cultural Organization MWLCO Hojai Assam na Maitai Irol Yek Loina Silon Apun Balof Milal Assam ki President Seram Herajitpu Taramna Okre MWLCO ki President Haurungbom Kunjabati na Haiki Bada Seram Herajit na Assam ki Manipuri Khunai gi Damak Imalon Bo Assam ki Associate Official Loan Ohenba Amadi Maitai Mayek na Assam ki School Sing the Tamna na Bakona Rakpalo ki ba Thogdang Adubu Thagat Chaba Oina Taramna Okchabani Haina Phongdoki ngasi Thoramaduda Sinam Thonglen Assistant Secretary Seram Pisak Macha Member Maibam Benu Seram Ongbi Joitimala Haurongbom Ongbi Ranjita Seram Ongbi Santi Irom Pratimana Singba Singna Sarugyaki Loislakpada Hausu Fob ki Maruiba Pau Amuka Hanna Pizari Moirang Khomdagi Nakakwa Fobi Manung the Laiba Footpath Sing the Ain Kaina Lam Kopsi Lambasing Taktokre Hausi Fob gi Manipuri Pau Matan Stelojere Medeng Tabiri Bapunum Pomuka Hanna Kurumjeri